ꯑꯩꯈꯣꯏ ꯏꯌꯥꯝꯕꯝꯅ ꯁꯤ ꯉꯥꯁꯦ ꯐꯥꯔ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛ ꯃꯕꯨꯛ ꯆꯥꯎꯕꯤ ꯀꯃꯟꯗꯨꯅꯤ ꯐꯖꯔꯦ ꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯏꯁꯤꯡ ꯐꯖꯔꯦꯀꯣ ꯍꯧꯖꯤꯛ ꯅꯝꯕꯣꯜꯒꯤ ꯅꯝꯃꯛꯀꯦꯀꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯝꯇ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯅꯅꯤ ꯐꯥꯔꯤꯁꯦ ꯍꯧꯖꯤꯛ ꯏꯌꯥꯝꯕ ꯉꯥ ꯁꯨꯃꯥꯏꯅ ꯆꯥꯎꯅ ꯐꯥꯕꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯍꯥꯏꯔꯦ ꯇꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯗꯥꯎ ꯌꯥꯗꯧꯔꯦꯅ ꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯁꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯅꯝꯕꯣꯜ ꯃꯥꯏꯕꯝꯒꯤꯁꯨ ꯍꯥꯏꯇꯥꯔꯦ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯏꯁꯤꯡ ꯈꯨꯆꯥꯎ ꯌꯥꯝ ꯐꯖꯅ ꯆꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯏꯟ ꯆꯤꯡꯕ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕꯤꯔꯤ ꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯑꯥꯐꯧꯁꯦ ꯁꯤꯒꯤ ꯃꯔꯤꯟꯁꯤꯅꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯥꯎꯔꯤꯁꯦ ꯁꯤꯁꯦ ꯁꯒꯣꯜ ꯂꯩꯀꯥꯏꯗꯒꯤꯁꯨ ꯈꯤꯇꯪ ꯀꯨꯝꯊꯔꯛꯑꯒ ꯍꯥꯏꯇꯥꯔꯦ ꯁꯒꯣꯜ ꯂꯩꯀꯥꯏꯗꯒꯤꯁꯨ ꯈꯤꯇꯪ ꯀꯨꯝꯊꯔꯛꯑꯀꯥꯟꯗ ꯂꯩꯕ ꯖꯒꯥꯗꯣ ꯑꯣꯏꯒꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝꯁꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯖꯅ ꯑꯗꯨꯃꯛ ꯆꯠꯅꯩ ꯒꯥꯔꯤ ꯀꯩꯀꯥ ꯊꯕꯛꯁꯤ ꯆꯠꯅꯗꯕ ꯌꯥꯗꯕꯅꯤꯅꯀꯣ ꯊꯕꯛ ꯆꯠꯅꯗꯕ ꯌꯥꯗꯕꯒꯤ ꯃꯃꯤꯗꯨꯅꯤ ꯍꯧꯖꯤক ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯆꯥꯎꯕ ꯊꯣꯛꯄꯁꯦ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯕꯗꯤ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯆꯦꯟꯊꯔꯀꯥꯟꯗ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯀꯩꯀꯥꯁꯤꯡ ꯎꯕꯗꯣ ꯇꯁꯦꯡꯅ ꯍꯥꯏꯖꯔꯨꯀꯥꯟꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯗꯤ ꯋꯥꯅ ꯌꯨꯝꯗ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯏꯁꯤꯡꯅꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯒ ꯍꯥꯏꯇꯥꯔꯦ ꯆꯦꯟꯊꯈꯤꯕꯒꯤ ꯃꯃꯤ ꯈꯔ ꯎꯖꯕꯗꯣ ꯌꯥꯝꯅ ꯏꯔꯩꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯂꯩꯔꯤ ꯑꯗꯨꯕꯨ ꯅꯝꯕꯣꯜ ꯃꯥꯏꯀꯩꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯈꯤꯇꯪꯈꯛ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯨꯔꯦꯟꯅ ꯆꯤꯡꯕꯁꯤꯡ ꯀꯥꯏꯔꯛꯑꯒꯗꯤ ꯅꯝꯕꯣꯜꯗꯁꯨ ꯂꯩꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯒꯅꯤ ꯑꯗꯣ ꯀꯥꯏꯔꯛꯇꯕ ꯂꯥꯏ ꯈꯣꯏꯔꯝꯃꯤꯟꯅꯁꯦ ꯏꯔꯩꯆꯥ ꯈꯨꯗꯤꯡꯃꯛ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯑꯩꯈꯣই ꯇꯥꯆꯧꯒꯤ ꯉꯥꯗꯣ ꯐꯥꯕꯗꯣ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯐꯖꯔꯦ ꯁꯤ ꯐꯕꯨꯡ ꯉꯥꯁꯦ ꯁꯣꯝꯗꯁꯨ ꯌꯥꯝꯅ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯇꯁꯨ ꯑꯗꯨꯝ ꯁꯣꯟꯅꯔꯤꯀꯣ ꯑꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯇꯁꯨ ꯁꯣꯟꯅꯔꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯂꯩꯀꯥꯏꯗꯒꯤꯁꯨ ꯈꯤꯇꯪ ꯍꯥꯏꯊꯔꯛꯑꯒ ꯍꯥꯏꯇꯥꯔꯦ ꯃꯥꯏꯕꯝꯒ ꯇꯥꯏꯅꯕꯒꯤ ꯖꯒꯥꯗꯣ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯐꯥꯎꯗꯤ ꯏꯁꯤꯡ ꯂꯦꯚꯦꯜꯁꯦ ꯁꯨꯃꯥꯏꯅꯃꯛ ꯂꯩꯕꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯄꯥꯏꯖꯕ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏꯗ ꯂꯩꯇꯕ ꯅꯠꯇꯦ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯃꯤꯁꯦ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯔꯨꯀꯥꯟꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯊꯩ ꯂꯧꯈꯣꯡꯁꯤꯡꯁꯦ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯁꯦꯡꯕꯤꯕ ꯀꯩꯗꯧꯕꯗꯣ ꯈꯤꯇꯪ ꯇꯧꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯗꯤ ꯆꯍꯤꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯅꯣꯡꯁꯦ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯈꯤꯇꯪ ꯆꯨꯕꯒ ꯍꯦꯛꯇ ꯇꯨꯔꯦꯟ ꯀꯥꯏꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯆꯩꯅ ꯍꯥꯏꯖꯒꯦ ꯏꯟꯁꯦ ꯌꯥꯝ ꯐꯖꯅ ꯆꯤꯡꯉꯦꯀꯣ ꯃꯣꯏ ꯁꯤꯗ ꯆꯤꯡꯉꯤꯕ ꯏꯟꯁꯦ ꯏꯌꯥꯝꯕ ꯁꯤ ꯏꯟꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯃꯝꯒꯅꯤ ꯏꯟ ꯃꯁꯤ ꯏꯟ ꯌꯥꯡꯈꯩ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯍꯨꯝꯐꯨ ꯏꯟ ꯌꯥꯡꯈꯩꯃꯨꯛꯀꯤ ꯆꯥꯡꯅꯦꯅ ꯍꯥꯏꯕꯤꯔꯤꯀꯣ ꯏꯟ ꯌꯥꯡꯈꯩꯃꯨꯛꯀꯤ ꯆꯥꯡꯁꯦ ꯃꯐꯝꯁꯤꯗ ꯍꯥꯏꯗꯤ ꯅꯝꯕꯣꯜ ꯃꯥꯏꯕꯝ ꯑꯃꯗꯤ ꯁꯒꯣꯜ ꯂꯩꯀꯥꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯅ ꯊꯣꯛꯄꯤꯔꯛꯑꯀꯥꯟꯗ ꯃꯐꯝꯁꯤꯗ ꯁꯣꯟꯕ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯁꯣꯝꯗꯁꯨ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯏꯟ ꯁꯣꯜꯂꯤ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯉꯥꯁꯦ ꯄꯨꯡ ꯀꯌꯥꯃꯨꯛ ꯁꯣꯟꯕꯩ ꯉꯥ ꯑꯣꯏꯒꯗꯣꯏꯅꯣ ꯃꯁꯤ ꯄꯨꯡ ꯆꯥꯎꯔꯥꯛꯅ 4ꯃꯨꯛ ꯄꯨꯡ 4ꯃꯨꯛ ꯑꯣꯏꯒꯗ꯭ꯔꯣ ꯏꯇꯩꯃ ꯁꯤꯕꯣ ꯅꯠꯇꯦ ꯄꯨꯡ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯒꯗꯒꯦ ꯆꯤꯡꯗ ꯉꯥꯏꯔꯦ ꯍꯧꯖꯤꯛꯇ ꯑꯣ 30 ꯃꯤꯅꯠꯁꯇ ꯐꯥꯕꯅꯦꯅ ꯍꯥꯏꯕꯤꯔꯤꯀꯣ ꯆꯦꯈꯥꯎ ꯂꯩꯇꯕ꯭ꯔꯥ ꯄꯨꯡꯈꯥꯏ ꯑꯃꯗ ꯐꯥꯕ ꯉꯥ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯒꯤ ꯉꯥꯁꯦ ꯉꯥꯁꯦ ꯏꯇꯩꯃ ꯁꯤ ꯌꯣꯟꯈꯤꯗꯣꯏꯔꯣ ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯇꯧꯕ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯐꯪꯗꯕꯅꯦ ꯏꯕꯦꯁꯦ ꯍꯩꯖꯤꯜꯂꯛꯑꯣ ꯉꯥꯒꯤ ꯐꯤꯕꯝꯗꯨꯅꯤꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ
plastic kg makhai gi plastic tu oi gadan ji ngaki jau go phaina ngaki jau ju ui re ba ngaki jau ju ui to asiam song bong ko ngasi da gina sahi khara gi mamang da hai tare ko khoi ngaki jau ge uba du mak phang gi dra bane du ngasi di u phang e do khoi ta so uka bi ju phar lai ram me uka bi ju ko se lai ra mo as ta di he si di Sini tak ada tu macam bukan di sini. Ada ni. Bukan ini apa tu nak salah. Ayam je, ni je yam jam na yang khalai ko hai di. Sum in kai ka sing ba khot pu ju. Jeng na bolak pa tu ko. Irai sa jing je hai ta re ngasi ki simai na. Ising isog lak pa jina maram oirakanda mayam punamak tu ju nipai ba nuai ta mayam am ju poi si ju tasena karai karam jaga tu bai kai ja sidi karib si marin ji kai hai kadene Kenen ni bukan. Kenen ni Lokong. lokong ai number 1 mai bang ga sabla kai ga samna ba Kak lokong. kak ki lokong ko kak ki lokong hai bi bani adu mai bang ga sabla kai ga samna ba jaga do oi de ni ta jong do chon bi ni ta tang chon bi nga lak pran de jing ko hujik yam athu ba du juma uka bi ju phara le ram me am ka hana lak pu oi dra ju sang am do du mak ti le iko sang am do du lak pa ta Nabka kanira ka bi ti pakare ta so gi tu thamane ya roi ko thamane ya roi ma ha du khoi ma ke do si kamai na tari pa tara mu ne ari jo ya ke ni ne sho gi dai jin mayam iraja khudu ma haija tare ko ma pham je adum ka tar ising je top tha gi budi oi janu hai di nong je chu ga lep oi ro janu na haija ge hai di nong smaina yam toina chu chalak pagi nungai ta ba mami je dum uja bani na maram oi ro kanda athu matam da si je lep ki bo ro janu nong je hai tar huju jik po gi di nong je aina jum da gi tholok pa matam da di nong je chu dre bo ko ado lep ki bo oi ro janu nong je iraja khudima ki mi pai ba nungai ta bo khudima kok po oi ro janu adu ma puna chanbi bo oi ro janu ai haija ge adu ga ta sena ma ki hai kanda iraja khudima ki jaga khudima ta hai ta tek ta bo kai da bo hen bi na ma pu da haija ge adu ga ta sena thamoi sona nungai ta ba phongdok chari hai di jum kai tau thagro ba hai ta re yam thina thamoi sona jagoi nung mr gi chai ta gi nungai ta bo phongdok chari athu matam da hai ta re khoi kaino do ising je nem da bi gi bo oi jano na ma pu da haijari na ji ju adumak changam da kaino to oi changam da adumak nam changam da dum kaino to bi be mami du ji lai ri je changam da dum ki le do yam ka hena ikhan chat na lak pu du di oi de lambi ki phibam ju ha ta jan han ja ko lambi ju automatic traffic jam oi rong ra na khal le ai di sigi gari sigi nambol gi area ji da bob da simana mi chil jina di mafam turen gu makai ba jaga da di sunjoi choi dana hena kano chilam na ra na khal ima magi na in thon gi tan ja dong tang jeng mina ji ko adum la e sangam da la e ko se sangam da dum la e ko ibak kayam kuiroge in chon ba jibo kayam kuiroge pungkha mu pha bi ro ba pare 30 minutes ta pha nga ni ko se 30 minutes ta pha nga oi do ni si nga se sigi pibam je huju ko dula iko ma'am irai ka ko dum haja tare dari jo duk timatik jam bhai tare ko hedi kena
ꯀꯩꯅꯣ ꯏꯁꯤꯡꯁꯤ ꯆꯥꯎꯒꯅ ꯍꯦꯟꯅ ꯒꯥꯔꯤꯁꯤ ꯌꯥꯝꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯤꯄꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯊꯨꯕꯗ ꯀꯣꯛꯄ ꯑꯣꯏꯔꯖꯅꯣꯅ ꯑꯩ ꯃꯄꯨꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯔ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ